Matam khara kuki melatan singna nongmai kaplakpa lepduraba matung Imphal district ki lamlai constituency ki manung chanba maitai na khundaba mafam sing amadi sinam komda kuki melatan singna nongmai kaptharakrai nongmai kapsilakpagi thawong asi ngarang numidang pung 12 tarakpa matamdagi Sangaran village dagi hauraga sabung khok khunau yaingang popi uyok ching thamna popi uyok ching natum ching urang pat maning ching na chingba maitai na khundaba mafam sing da chatharakibani hairi loinana yaingang popi santi khongbal thamna popi amasong sana sabi na chingba mafam singdana bom yauna nongmai kaptharakhi loinana mafam adubu ngak seliba security force amadi khul ngakpa singnasu khut hanbadagi nongmai kapnakhi nongmai kapnabagi thawdo adu ngasi ayu anganba fawba chathaki hairi nongmai kapnabagi thawdo adu da sopan yawbagi pawdi hauzik fawbagi oina fangdri Panba yabadi mamang chegi me ahumdagi chatharakliba irang asiga mari leinana chahi asigi me 19 dagi kuki melatan singna sabungkho khunau da leiba cheko nama yangang popi santi khongbal da leiba yum ani sana sabi da leiba yum ani amasong gwaltabi maitai khulpumba mai thaduna talakhibadagi gwaltabi maitai khulgi khunja sing ngasi fawba hanjinba ngamdana relief camp ta changjafam lawduna leiribani Amarom dang ngasi ayongan bada Imphal district ki sinam kom da su kuki militant khulai pai baseng na bom amadi nongmai season aduna akan bamong da attack tawrakre kuki militant sing na chatharakhiba attack adu thengnana ba mafam adu da duty tawduna leiba security forcing amadi maitai khul ngakpa sing na su handuna kapki hauji su maikai ani gi marakta makhata na khut thoknari